Thank you, sir. Kantata gina maglapibagi. Aduna Christmas kantata se yengra matungda sir da kari phawbibano khitang express aidi tawbiba yagani sir. Christmas cantata se yamna adum excited ko oye yamna impression lay influence adum yam phajai maramdi Jesus Christ pop se adum reality da ubagumna akhoi da ubase yamna thamoi da harauba nungaiba adum feel tawe aduga aina regret tawba ma khakti ngasai as akhoi gi mi mayam so mu laraga ko uramra taradi aina mi mayam invite tawba ngam khidabado adi mathangdadi phajana mi mayam se invite tawre haraga oina makta aina feel tawba gumna tahonningbado madu ai ngasi gi benefit oi jai haina lauje Thank you. Lakbibagi da magta. Thank you. Kantata support tawbibi. mathangda chawna hena koi tawse Thank you.